Patriots Dega Mari Leinana Thongju Women's Convention Pangthokkhre Thongju Block Mahila Congress Committee Amadi Thongju Block Congress Committee na khutsamnaduna MPCC gi member oiriba Seram Leken gi yumda pangthokkiba thoramaduda Seram Lekena Paumi Singa unabamada Manipur leiriba mipum khudima ki hak sing miyancha singna lawkhraga aikhoi gi saktam di tapna kaikhragani maramaduna NRC hana pangthoklaba matung census pangthokpiyo haibasi miyam gi apambani adubu pali balengak na tasinadana leiri haibu wafam phongdurakli mahang Makhatana Hai Manipur Kanba Matamda illegal immigrants sing Kandoko Mathautai Adubu Hai Batabak Asi Panli Balenga Asidagiri Tazabatamdre Hause Pali Balema Asidi administrative amadi geographical separation Togduna Laikre Maramaduna Lakliba election Asida Anoba Manipurgi Kanba Itang Tongna Lepkadaba Lenga Amasemba Mathautai Haibawa Fam Tamki Shibam Nabam Kangani Hingri Neba Karigino Koshauner of Nahamayam do, Madu Lamjau the Torapaneva, Karigi Torino, Madam di Mantri Mandolgi, Masama Susing Nungai na foreign country the like Tamanba, lavish lifestyle, club a choke with the party to Haidana, Nungai na Os, Atang Tangbakar, Lamborghini, Todana, Rolls Royce Todana, Mukai and Nikai than a Laveneva. Mantri Mandolgi no piecing Sina. Atang ba piron hujain haibdo so tawdana nungai ba lifestyle ju utmanba somda micham praja sing de ha ka maga nongma gi chara tan ba da mi lu pirang sintaba du mayam do khosaw narakpa thabak lawba da corruption torakpa niyom chumna masagi merit ta thabak khanbi raktaba paisa da corruption da phuri khaw de gi sato thabak torakpa hojik su pradhan member phuri khaw de lawtho ga yang happy daine Warau bigano, Puri Kau de Toraba Pradhan member Singju. Puri Kau de Toraba Pradhan member Haja, Kaini no Ibadona no Adamani have the Kau Bigan, Kaini no Ibadona. Masi ampun clearly kampu oganda indigenous population Manipur hana khundaga leminari sigi akoi masi muanna shanti leina pusalaga hing lengak sidagi bi akoi thajara thamdre ji leba lengak se kari haina tawino administrative amadi akoi gi geographical separation tawaga leithokre ko samna haibada chief minister maitai ama adagi nagani deputy CM ama kuki gi deputy CM ama smai to cabinet formation da pawa akoi ethnic based organ ethnicity the based organ CM ga lei aduna samna haibada leiribo BJP lenga chidi mani thukai bi achau factor ama ni aro majenda